ꯂꯣꯌꯥ ꯊꯣꯏꯕꯤꯅ ꯆꯪꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯖ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯅꯨꯡꯗ ꯆꯪꯉꯁꯦ꯫ ꯍꯣꯏ ꯏꯕꯥꯏ꯫ ꯑꯦ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯂꯣꯌꯥ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯆꯤꯜꯗ ꯏꯕꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯔꯥꯖ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯆꯜꯇꯣꯝꯕꯤ, ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯊꯤꯔꯤꯌꯦ꯫ ꯀꯩꯅꯣ ꯄꯥꯕꯨꯡꯗꯤ ꯏꯇꯥꯎ? ꯄꯥꯕꯨꯡꯗꯣ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯂꯣꯌꯥ꯫ ꯍꯥꯏ ꯑꯩ ꯃꯊꯛꯇ ꯂꯩꯇꯦꯀꯣ, ꯃꯈꯥꯁꯤꯗ ꯅꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯍꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯅꯈ꯭ꯋꯥꯡ ꯅꯥꯅꯕꯅꯤ꯫ ꯅꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯗꯤ ꯀꯔꯝ ꯇꯧꯔꯤ? ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯔꯤ ꯄꯥꯕꯨꯡ꯫ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯐꯩ, ꯑꯍꯜ ꯂꯃꯟꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ꯫ ꯏꯄꯥꯗꯤ ꯅꯈꯣꯏ ꯑꯃꯁꯦ ꯉꯥꯡꯅꯕꯗ ꯕꯤꯄꯤꯁꯦ ꯋꯥꯡꯈꯠꯂꯕꯅꯤ꯫ ꯁꯤꯗꯩꯗꯤ ꯑꯩꯅ ꯁꯦꯟꯅꯗꯧꯅꯦ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ, ꯇꯥꯃꯣ, ꯗꯥ ꯂꯣꯌꯥ ꯆꯥꯛ ꯊꯥꯡꯇꯣꯛꯑꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯔꯥꯖ, ꯂꯣꯌꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯍꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯀꯤꯆꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯥꯔꯤꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯊꯔꯝꯃꯤ꯫ ꯏꯆꯜꯇꯣꯝꯕꯤ, ꯅꯪꯁꯨ ꯆꯥꯍꯧꯔꯨ ꯂꯥꯛꯑꯣ, ꯄꯨꯂꯞ ꯆꯥꯔꯁꯦ꯫ ꯂꯥꯛꯑꯣ ꯏꯆꯟꯇꯣꯝꯕꯤ, ꯍꯧꯔꯁꯤ꯫ ꯇꯥꯃꯣ ꯈꯣꯏ ꯍꯥꯟꯅ ꯆꯥꯔꯣ, ꯑꯩ ꯑꯋꯥꯠꯄ ꯌꯦꯡꯉꯛꯀꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯛ ꯊꯣꯡꯕ ꯃꯤ ꯆꯥꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯎ ꯍꯥꯏꯁꯤꯕꯣ? ꯍꯨ ꯀꯥꯕꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯔꯣꯏꯗ꯭ꯔꯣ? ꯗꯥ ꯂꯣꯌꯥ, ꯅꯪꯒꯤ ꯁꯔꯨꯛꯇꯨ ꯍꯨ ꯍꯥꯞꯄꯅꯤꯀꯣ꯫ ꯌꯥꯔꯦ ꯃꯍꯥꯁꯣꯏ, ꯉꯥꯡ ꯂꯩꯔꯅꯨ, ꯊꯕꯛ ꯌꯥꯝꯃꯤ, ꯆꯥꯔꯣ꯫ ꯍꯣꯏ ꯐꯅꯤ ꯏꯕꯥꯏ꯫ ꯅꯠꯇꯦ ꯏꯇꯥꯎ, ꯍꯣꯏ ꯆꯥꯔꯁꯤ꯫ ꯊꯣꯏꯕꯤ ꯁꯧꯔꯥꯡꯅꯅ ꯃꯃꯤꯠ ꯑꯗꯣ ꯂꯣꯌꯥꯗ ꯌꯦꯡꯂꯝꯂꯒ ꯏꯀꯥꯏꯅ ꯊꯣꯛꯈꯤ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥ ꯑꯃꯗꯤ ꯔꯥꯖ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯗꯨꯅ ꯁꯦꯟꯗ꯭ꯔꯥꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯂꯤꯔꯤ ꯏꯪꯅ ꯁꯤꯠꯂꯤꯕ ꯃꯥꯂꯪꯕꯅ ꯃꯥꯏꯊꯣꯡꯗ ꯌꯩꯕꯗ ꯔꯥꯖꯀꯤ ꯄꯨꯛꯅꯤꯡ ꯅꯧꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯥꯅꯤꯡꯂꯤꯕ ꯃꯇꯝ ꯅꯥꯏꯗꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯣ ꯃꯤꯔꯥꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯄꯤꯔꯥꯡ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯄꯤꯔꯥꯡꯂꯛꯇꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯅ ꯐꯣꯟ ꯑꯗꯣ ꯊꯥꯡꯀꯠꯂꯗꯨꯅ ꯐꯣꯇꯣ ꯁꯣꯠ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯌꯥꯗꯤ ꯐꯖꯔꯦ, ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ, ꯄꯤꯔꯥꯡ ꯃꯥꯕꯨ ꯈꯥꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕ꯫ ꯋꯥꯎ, ꯐꯖꯔꯦ ꯁꯤꯗꯤ! ꯑꯁ, ꯅꯨꯄꯤ ꯂꯣꯏꯅ ꯀꯦꯜꯂꯅꯤ, ꯃꯤ ꯉꯥꯎꯅꯕ ꯌꯥꯎꯔꯝꯃꯅꯤ꯫ ꯌꯥꯔꯦꯗ, ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯥꯒꯠꯅꯗꯅ ꯌꯦꯡꯉꯨ, ꯅꯪ ꯎꯕꯗ ꯁꯦꯟꯗ꯭ꯔꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯤꯁꯦ꯫ ꯀꯥꯏꯗꯩꯅꯣ, ꯑꯩꯗꯤ ꯅꯪ ꯐꯣꯇꯣ ꯅꯝꯂꯤꯉꯩꯗ ꯑꯃꯠꯇꯕꯨ ꯎꯍꯧꯗꯦ꯫ ꯅꯪꯗꯤ ꯅꯨꯄꯤ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ? ꯑꯁ ꯌꯥꯔꯦꯃꯦ, ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯔꯒ ꯂꯩꯔꯅꯨ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯩꯅ ꯅꯪ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯁꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩ꯫ ꯂꯥꯛꯑꯣ ꯃꯊꯛꯇ ꯀꯥꯁꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯔꯥꯖ ꯁꯦꯟꯗ꯭ꯔꯥꯒꯤ ꯆꯤꯡ ꯃꯊꯛ ꯑꯗꯣꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯗꯨꯅ ꯎꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯐꯖꯔꯕ ꯑꯀꯣꯏꯕ ꯐꯤꯕꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯟꯕ ꯉꯝꯕ ꯂꯣꯛꯇꯥꯛ ꯃꯥꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯃꯥꯂꯪꯕ ꯃꯍꯥꯛꯅ ꯍꯨꯝꯂꯛꯄꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯔꯥꯖꯀꯤ ꯊꯃꯣꯏ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯅ ꯔꯥꯖꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖ, ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥꯠꯂꯛꯀꯅꯨ, ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ꯫ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯑꯃꯨꯛ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯂꯤꯔꯒꯦ ꯈꯟ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯣꯌꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯒꯦ ꯂꯣꯌꯥ, ꯋꯥꯔꯤꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯂꯔꯣꯏ ꯈꯟꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯩ ꯂꯣꯠꯂꯣꯏ꯫ ꯃꯇꯝꯗꯣ ꯅꯪꯅ ꯗꯣꯛꯇꯔ ꯇꯝꯕ ꯆꯪꯈꯤꯕ ꯆꯍꯤꯗꯨꯅꯤ꯫ ꯄꯥꯕꯨꯡ! ꯑꯣ ꯄꯥꯕꯨꯡ! ꯇꯥꯕ꯭ꯔꯣ ꯄꯥꯕꯨꯡ? ꯑꯁ ꯄꯥꯕꯨꯡ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯁꯥ ꯁꯟ ꯀꯧꯕꯒꯨꯝ ꯀꯧꯏꯗꯨꯕꯣ? ꯅꯪ ꯅꯄꯥ ꯑꯩꯕꯨ ꯁꯥ ꯁꯟ ꯑꯣꯏꯅ ꯎꯔꯕꯣ? ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯉꯥꯡꯂꯒ ꯂꯩꯔꯗꯧꯅꯦ꯫
ꯑꯩ ꯊꯦꯡꯂꯦ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯁꯦ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯁ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯉꯥꯡꯅꯩꯌꯦꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯍꯜ ꯑꯁꯨ ꯌꯥꯝ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯕ ꯍꯦꯝꯕ ꯕꯦꯛꯇꯒꯤ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ ꯁꯦ ꯂꯧꯔꯣ ꯑꯦ ꯄꯥꯕꯨꯡ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯐꯥꯒꯤ ꯇꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯣ ꯌꯥꯔꯕꯅꯤ ꯀꯣꯂꯦꯖ ꯑꯁꯨꯛ ꯅꯛꯄꯁꯤꯗ ꯂꯨꯄꯥ 100 ꯑꯃꯅꯅꯦ ꯊꯥꯎꯗꯣ ꯍꯥꯜꯂꯣ ꯑꯗꯨꯒ 200 ꯑꯗꯨꯅ ꯅꯃꯥꯟꯅꯕꯒ ꯑꯆꯥꯄꯣꯠ ꯆꯥꯎ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯁꯦ ꯂꯨꯄꯥ 5,000 ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯂꯩꯇꯦ ꯄꯩꯁꯥꯁꯦ ꯎꯗ ꯋꯥꯗ ꯄꯥꯟꯕ ꯅꯠꯇꯦ ꯑꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯁꯨ ꯄꯤꯔꯝꯃꯣꯗꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕ ꯃꯊꯛꯇ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄꯔꯞ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯁ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯂꯣꯏ ꯁꯣꯏꯔꯦꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ ꯂꯨꯄꯥ 500ꯁꯤꯅ ꯀꯃꯥꯏꯅ ꯕꯥꯔꯗꯦ ꯇꯧꯗꯣꯏꯅꯣꯕ ꯑꯁ ꯑꯩꯁꯦ ꯑꯦꯔꯥ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤꯗ ꯔꯥꯖ ꯃꯍꯥꯛꯀꯤ i20 ꯑꯗꯣ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯔꯥꯖ ꯑꯃꯗꯤ ꯑꯕꯦ ꯑꯅꯤꯒꯤ ꯇꯣꯏꯅ ꯎꯅꯐꯝ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯔꯥꯖ ꯃꯅꯤꯡꯗ ꯃꯈꯨꯠ ꯑꯗꯣ ꯂꯣꯠꯂꯗꯨꯅ ꯑꯕꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯗꯗꯥ ꯊꯦꯡꯂꯛꯂꯤꯁꯦ ꯃꯐꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯤ ꯑꯩꯒꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯕꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯔꯤꯝ ꯈꯟꯗꯕꯗꯧꯅ ꯑꯗꯣ ꯑꯦꯅꯤꯋꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯅꯨꯡꯁꯤꯕꯤ ꯃꯅꯤꯡꯂꯣꯝꯗ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯀꯦꯛ ꯑꯗꯣ ꯃꯃꯥꯡ ꯑꯗꯨꯗ ꯄꯨꯊꯣꯛꯂꯗꯨꯅ Happy birthday to you Happy birthday to you Happy birthday to my dear Abe Happy birthday to you ꯉꯁꯤꯗꯒꯤ ꯅꯪꯅ ꯅꯤꯡꯖꯕ ꯅꯪꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡꯗꯣ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯅꯨꯡꯁꯤꯕꯤ ꯗꯗꯥꯅ ꯂꯦꯝꯅꯃꯛ ꯕꯣꯔ ꯄꯤꯔꯕꯅꯤꯀꯣ ꯑꯌꯥ ꯗꯗꯥ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯔꯊꯗꯦ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯗꯗꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯗꯗꯥ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯦ ꯗꯗꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯃꯄꯣꯛꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯉꯁꯤ ꯗꯗꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯨꯝꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯗꯗꯥ ꯀꯞꯀꯅꯣ ꯕꯦꯝꯃ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯀꯞꯂꯤꯁꯦ ꯌꯦꯡꯉꯣ ꯅꯪꯅ ꯀꯞꯄꯗꯒꯤ ꯑꯩꯒꯤ ꯃꯃꯤꯠꯁꯦ ꯄꯤ ꯇꯥꯔꯛꯂꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ ꯀꯞꯀꯅꯨ ꯁꯦꯕ ꯅꯣꯛꯑꯣꯕꯁꯦ ꯍꯣꯏ ꯗꯗꯥ ꯑꯩ ꯀꯞꯄꯔꯣꯏꯌꯦ ꯗꯗꯥ ꯔꯥꯖ ꯀꯦꯛ ꯑꯗꯨꯕꯨ ꯐꯝꯐꯝ ꯊꯥꯔꯤꯕ ꯕꯦꯟꯁ ꯑꯗꯨꯗ ꯊꯝꯂꯗꯨꯅ ꯍꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯑꯕꯦꯝꯃ ꯃꯆꯥꯎ ꯑꯗꯣ ꯂꯥꯛꯑꯣ ꯁꯤꯗ ꯀꯦꯛꯁꯦ ꯀꯛꯎ ꯂꯥꯛꯑꯣ ꯑꯕꯦ ꯇꯞꯅ ꯆꯤꯡꯁꯤꯜꯂꯗꯨꯅ ꯀꯦꯛ ꯑꯗꯨꯕꯨ ꯀꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯇ ꯏꯜꯂꯛꯂꯝꯃꯤ ꯁꯦ ꯗꯗꯥ ꯌꯥꯗ ꯂꯥꯎꯅ ꯀꯥꯊꯣꯛꯑꯣ ꯁꯤ ꯌꯥꯔꯕ ꯑꯕꯦꯝꯃꯅ ꯏꯟꯕꯒꯤꯔ ꯀꯩꯅꯣ ꯀꯦꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯦ ꯅꯪ ꯑꯃꯨꯛ ꯀꯥꯊꯣꯛꯑꯣꯁꯦ ꯗꯗꯥ ꯑꯃꯨꯛ ꯏꯜꯂꯛꯑꯒꯦ ꯁꯦ ꯂꯣꯏꯅ ꯆꯥꯁꯜꯂꯣꯕ ꯍꯥꯎꯕ꯭ꯔꯥ ꯑꯕꯦꯝꯃ ꯍꯥꯎꯋꯦ ꯗꯗꯥ ꯑꯗꯣ ꯗꯗꯥ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯗꯗꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯕꯥꯔꯗꯦꯅꯦꯅ ꯀꯩꯅꯣꯝꯃ ꯂꯩꯒꯦꯅ ꯄꯥꯕꯨꯡꯗꯒꯤ ꯄꯩꯁా ꯍꯥꯏꯕꯅꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯂꯨꯄꯥ 500ꯗꯒꯤ ꯍꯦꯟꯅ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯒꯤ ꯄꯩꯁా ꯍꯥꯟꯅ ꯈꯔꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯑꯦ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯅꯣꯛꯇꯤ ꯅꯣꯛꯅꯔꯛꯀꯅꯨꯀꯣ ꯀꯩꯅꯣ ꯗꯗꯥ ꯂꯩꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯤ ꯈꯛꯇꯅꯦ ꯑꯕꯦ ꯗꯗꯥꯅ ꯅꯪꯒꯤꯗꯃꯛ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯅꯪꯒꯤꯗꯃꯛꯇ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯣ ꯗꯗꯥꯅ ꯃꯇꯤꯛ ꯆꯥꯔꯒ ꯅꯪꯒꯤ ꯃꯌꯥꯝ ꯇꯧꯕꯤꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯌꯥꯍꯜꯂꯁꯦ ꯑꯗꯣ ꯃꯤꯠ ꯑꯝꯇ ꯎꯏꯁꯜꯂꯣꯕꯁꯦ ꯀꯩꯒꯤꯅꯣ ꯗꯗꯥ ꯀꯤꯖꯩꯌꯦ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯎꯏꯁꯜꯂꯣꯕ ꯑꯝꯇ ꯎꯏꯁꯜꯂꯨꯁꯦ ꯑꯕꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯔꯥꯖ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯕꯦꯕꯨ ꯌꯦꯡꯖꯔꯝꯃꯤ
ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯑꯕꯦꯕꯨ ꯌꯦꯡꯖꯔꯕ ꯃꯇꯨꯡ ꯔꯥꯖ ꯄꯣꯀꯦꯠꯇꯒꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯕꯥꯔꯗꯦ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯖꯕ ꯒꯣꯜ ꯆꯦꯟ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯕꯦꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯕꯦꯒꯤ ꯃꯁꯝ ꯑꯗꯣ ꯍꯥꯏꯒꯠꯂꯗꯨꯅ ꯉꯛꯁꯝ ꯑꯗꯨꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ ꯈꯥꯕ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯣ ꯂꯥꯛꯂꯝꯃꯤ꯫ "ꯑꯣꯏ ꯍꯦꯔꯣ, ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯣ? ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯎꯔꯔꯣꯏ ꯈꯜꯂꯤꯕ꯭ꯔꯣ? ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ? ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯀꯩꯅꯣ ꯃꯌꯥꯝ ꯄꯥꯝꯕꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯃꯁꯤ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ, ꯃꯁꯤ ꯐꯨꯗꯠꯂꯣ!" ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯔꯥꯖꯀꯤ ꯂꯨꯈꯝꯗ ꯆꯩ ꯑꯃꯅ ꯀꯟꯈꯤꯔꯝꯃꯤ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ. ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ 3 ꯉꯥꯏꯕꯤꯔꯝꯃꯣ. ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯕꯥꯏ ꯕꯥꯏ.